Meeting tabiribasingbu Kanglipalthangi Maikaidagi Taramna Oksari ngasi phongkhiba tongan-tonganba pauche-singdagi lokhachaba maruoiba pau khara sandokna pijari. Ahanbada Isingna Chenthakhiba Angagn ani Yaona punna Mioi Ahum Mai Pakna Kalhoure ngamkre ngasigi numit asi IMD na Manipurgi mafam pumnamakta red alert lauthokre. State asida haukiba numit kharani asida chukiba leptaba nongna maram oiraga Imphal turelgi tongan-tonganba mafamsingda ising pathokpadagi mafam kayada ising ichau mayoknare. Hauji Imphal turel high flood levelgi mathakta chele. Imphal East District ki Dolai Thabi Dam gi satar ama isingi sapfuna phakaikhre amadi Ithai Beres ki satar marimak hangdokhre. Manipur gi mafam sinba thungna surakiba nongna maram oiraga state asigi maru oiba turel singi imai tamna wangkhalakpana maram oiraga turen mapalda leiba leikai gi mioi sing mikup nahum singna leinari. Chanapati district ta nong ka hena chubana maram oiraga Imphal turel gi imai ka hena wangkhalaktuna ngarang numidang dagi turel asigi imai asi high flood level gi mathakta chele. Imphal turel dagi pathorakpa ising singna mafam kayada ising ichau gi awaba kaya mayoknare. Imphal turel gi nakalda leiriba New Chekon mayada ising pathoktuna mafam kayada ising thumjinkhre. Hauji New Chekon konung mamang Andro Parking Palace Compound AIR Imphal gi studio complex na singba mafam sing ising thumjinbana maram oiraga chathok chasinda khudong chadaba kaya mayoknare. Palace compound da leiba AIR Imphal gi studio complex ising thumjinkhibana maram oiraga program sandokpa lepkre. Adum oinamak mayang Imphal da leiba AIR gi high power transmitter dagi Kangla channel amasung pung 8 makhai gi paudi mahousagumna leptana sandoki gani hairi. Imphal turel gi nakalda leiriba lamlong telepati Mapa Nilakuthi Khonghampat Khabam Lai Harobum na jingma mafam singda turel ising pathorakpadagi maikei adomdasu ising ichau mayoknare. Haingang achanbi ngeidesu torbanda turelgi ising ifut phawthorakpadagi ising thumjinba haure. Imphal East District ki Haikru makongda isingna Chenthakhiba Angagn ani Yaona Mioi Ahum Mai Pakna kanba ngamkre. Isingna chenthaduna khudongthiba nanglamgadawraba Mioi Ahum adudi Konjengbam Sananu Chahini Punithoi mapuroibagi ming Konjengbam Nongyai Lingjel Thoibi Chahi Mapal amadi ngamba Chahi Marini hairi. Nakal amaromda lakadoriba nuit Marini asida Manipurgi loijing loyada akanba nong chuba yauna akhak arau mayoknagani haina Indian Meteorological Department na Manipur pumbada yellow alert lauthokre. Hiramasigi matangda Ministry of Arts and Science ki makhada leiriba IMD gi Meteorological Imphal dagi thadorakpa special weather Bulletin amana hai phongdokpada haugiba pung kunmari asida Senapati da nong chubagi chang asi 15.92 milliliter oikhi aduga urkhuldana centimeter 8.62 gi changda nong chuki lakadoriba pung kunmari asida Manipurgi Chandel Churachandpur Senapati Tamenglong amadi Ukhrul district ta low fast plus flood ki khudong chadaba mayoknaba yai. Amaromda ngasigi numit asi IMD na Manipurgi mafam pumnamakta red alert lauthokpaga loinana state asigi loijing loyada nong chubagi chang asi kanna amadi yamna akanba mongda chuba yabagi oithokpa lei hairagli masiga iroinana akhagarau amadi pungda kilometer 30 dagi nimfu phawbugi chang oigadaba nungsit sitpagi oithokpasu lei hairi. Amaromda ngasidagi lagliba tang ahum phawba IMD na Manipur pumba yellow alert chu lauthorakli. Makatarakpa pauda nauna sarkar semnaba BJP gi MLA sing president ga wa tanakre Union Home Secretary Imphal da lakadori. State asida athubada BJP na luchingba popular government ama lehanabagi matangda ngarang BJP gi senior leader oiriba TH Biswajit ki residence da MLA sing mifam pangthokraba matung ngasi makhatana thambal sanglenda BJP Manipur Pradesh ki president Sarda Yauna mifam pangthokre. Mifam asi state asida athubada sarkar sembaga mari lenana chathakibani. Amaromda tha asigi kunda Gwaltabida army na basta Manipur thaba chatpa yaroi haina athingba pikhiba thodok aduga mari lenana state asida haujik oriba phibam sing asi yengsinnaba Union Home Secretary Gobit Mohan Imphal da lakadori. Home Secretary asigi khongchat manungda Churachandpur amasung Kangpokbida chatuna mafam adugi security gi phibam sing amadi rehabilitation gi thabak sing yengsingani hairi. Press na phongba paw gi source ki matung ina Gwaltabi thokdoka mari lenana state asida haujik oiragliba security gi phibam asi maru oina miyam amasung civil society organization kayana civil
disobedience movement singi khongjang changsilliba asiga mari leinana June ama natraga anida Union Home Minister Govind Mohan asi Imphal da lakadabani masigi matung Kangpokpi amasung Churachandpur khongchat pangthokani hairi Makha tarakpa atopa pawda India da COVID ki active case lising ani chatret yaukhre Mizoram da ani thengnare Handakta Nongna Southeast Asia gi lebak singdagi chandorakliba COVID variant RN1 laisat asigi active case India da lisingani chatret yaukre awang nongpok lomdamgi Mizoram dasu laisat asigi active case ani thengnakibaga loinana Arunachal Pradesh dasu miron binupi ama positive oiba thengnakre Ministry of Health and Family Welfare na anoba COVID laisat asiga mari leinana phongdokibada lebak asida Kerala da Nongna active case masing Chaniga kuntaret thengnakibaga loinana punna active case masing lisingama chama nifutaret yokre Kerala na laisat asigi makokta leiri mathangda Maharashtra da active case masing chamari kunnithoi kunmari thengnaduna ani subada leiri amadi lebak asigi capital Delhi da active case masing chaniga mariputra mari thengnaduna ahum subada leiri ministry na phongkiba warol asigi matung inna Gujarat active case masing chaniga kunhumdoi Maharashtra da nongna active case maripu mari ama thengnakibaga loinana punna chatruka maripu mathoi yaure hairi West Bengal da su anoba COVID laichat asigi case 58 nongna thengnakibaga loinana punna chamaga 13 yaukre khwaidagi nowba pawda Karnataka da masagi chahi humpu humdoi suraba nupa ama COVID positive oikibaga loinana laichat asina maram oiduna laikidre hauji state asida laichat asina laikidaba migi masing ahum sukre Anti-peace element oiriba kuki gi su group sing loisindraba phawba Manipurda santi purakpa ngamloi haina athobana phongdokli State asida thokliba chahi ani helaba Kanglup ki irang asi anti-peace element oiriba kuki gi su group sing asi loisindriba phawba santi purakpa ngamloi haina Bharat Sarkar ki Ministry of Home Affairs ki official singda mayek sengna kanghalamle haina kokomi gi convener Kuraijam athobana ngarang lamfelda leiba look asigi office da pangthokiba pawgi mifam amada phongdokre man makata na haikibada Ministry of Home Affairs ki official singa unakiba aduda Manipur da thokliba irang asi haurakpamdi Bharat Sarkar amasung su group singi marakta Minamba agreement ama sign tongnakiba adudagi thorakibane masi punamak daita Bharat Sarkar na pugadabani masi punamak asi su group na thohanbani haibasi hawbadagi hawna miyamna khangduna lakrabani masi mangna kuki gi MLA amasung organization singna leiriba irang asi su group singa wari chanaraga losinbiyu haina phongdokibada Nahan makai Bharat Sarkar na khanglamdrabasu hojikti khanglabanina anti-peace element oiriba kuki gi su group sing losinbnaba thabak paikhatpiyu kuki da leiriba CSO sing asi makhoi gi mouthpiece ama oibana makhoina santi puraknabagi warochin purakpa ngamloi anti-peace element sing asigi maikei dagidi makhoina taliba separate administration gi political demand adu phangdriba phawba maitei hatpa lepkhiroi haina leiribani maram aduna anti-peace element sing asi loisinnabagi thabak aikhoida namchinba yaroi anti-peace element sing asi Bharat Sarkar na talab piduna amasung kem saduna makhoibu ngak senduna thamlibani Singichauga mari lenana Manipuri Governor Ajay Kumar Bhalana koina chattuna phibam sing haktengnana yengsinkre Numit kharani gi mamangdagi Manipurda mafam ayambada nong leptana churakpadagi Manipur gi tampaki lam phawduna cheliba turel singi imai wangkhalakpadagi turen torban kaibana singba ising changsilakpada yung kai kya thomle singichaugi hojik oriba phibam asi ngarang ayuk Manipur gi Governor Ajay Kumar Bhalana luchingba team amana koina chattuna yengsinkre ahanbada Manipur Governor na Imphal Turel gi ising pathokduna thumjiliba mafam sing Imphal manung amadi nongpok thong Khurai lairik yengbam laikai amadi singjamei thong da chattuna ichaugi phibam haktengnana yengsinki Governor gi khongchat aduda Manipur gi Chief Secretary amadi mari leinaba official sing su loinaki Governor na ichau mayong nariba mafam singda leiriba maikai gi Kudaki oiba pangba yaba mateng pangnaba amadi SDRF amadi NDRF ki team sing alert oina laiduna ichau nanglaba mafam singdagi mi kanba amadi mal chang sing lauthokpana singbagi thabak sing paikhatnaba khanghankhre ichauna soklaba mafam singda lairiba mioi singdachu relief material sing pinaba thabak paikhatkani haina phongdokri
Dolai Thabi Beres ki Satar number Ahum Kaire Beres asi Kudong Tiningai Oire. Haukiban numit kharani asida nong leptana chubadagi turel isingi imai khanghen hengalakpana maram oiraga Imphal East District ki manung channa leiriba iril turel mathakta saba Dolai Thabi Beres ki Satar number Ahum gi saruk kaya kaiba thokle hairi mafam adudagi phangba paw gi matungina handak leptana nong churakpadagi iril turel gi imai ka hena wangkalakpa amadi isingi akanba Chafuna Dolai Thabi Beres ki Satar number Ahum gi mathakta thangba saruk kaya kaire satar taruk leiba Dolai Thabi Beres ki satar sing asi Imphal dagi ising khara chakholakpa matamda khara makaidi chingkhatlaga thambani adubo handak numit kharani leptana nong chubana maram oraga satar amata chingkhat haudabana isingi chafuna tekpani adum oinamak satar amadi khara chingkhatlaga thamhauri hairi pawsina makhatana hai hojik Dolai Thabi Beres ki satar number Ahum gi saruk khara kaiba adu isingi safu kanmana maram oiraga mari leinaba official singna semjen sajenbagi thabak chathabak ngamdana leiri Ichau thokpa mafam singda miyamna kumhai yengbagum yengba tokpiyu haina utamna appeal tawrakli Manipur ki tampaki lamdam phauduna cheliba turel kaya gi ising imai awangkhalakpana maram oiraga turen torban kaya kaiduna yumkai kaya isingna thumjinkhiba miyamna ichau gi awaba mayok naringai matamda mioi khara tholaktuna chayom saduna kumhai yengbagi thabak tokpiyu haina mahutki director ngangom utamna miyamda appeal tawrakli mahakna makhatana hai Imphal gi mafam ayamba ising thumjilakliba asi yenglaga miyamda sectionba wafam singsu thamlakli ichau marakta miyamna koichat chatpa yauriba asi masagi oina amadi miyamgi oina safe oide maramdi miyamda lambida sangu chatpa chayom sana lepsinba yauba asina lambida traffic jam thole loinana masi emergency gi mioi singna chathok chasin tawada khudaki oiba thabak lokhatnaba puthok pusin tawada apanba piduna khudakta kalhoba yaba toren torban kaiba sing asi mention bagi thabak thorom paikhatpada thintha hanbagi maram oile maram asina ichau kannaba tangai phadaba pochai amadi atai polam kaya puthok pusin tawadasu apanba thogale maram asina miyamna ichau thorakpa matamda kumhai yengbagumna chayom sana laisinba asi tawbiganu loinana miyamna ising ichauga mari leinana Water Resources Department ki flood control room number 0385245150 da paw phoroknabasu khanghalakli Jiribam gi Khongsang Railway Khongsang dagi Imphal Roadway pung kunmari chupna security Group Viduna Passenger and Goods Service lehenbana sahi anirom helaklaba Manipur crisis asi control tawbada kanaba phangani Jiribam Khongsang Railway Khongsang dagi Imphal Roadway pung kunmari chupna security group Viduna Passenger and Goods Service lehenbana sahi anirom henjilaklaba Manipur crisis asi control tawbada kanaba phangani haina United Committee Manipur UCM gi founder member amadi Human Rights Commission gi former member NG Nongyaina Fongdokre Mahangna Makhatana Hai Imphal Dimapur Imphal Jiribam National Highway singda Kanglon kaina tax loba Mangan takanba Furan Chinthi amadi Mihar Mipun gi thabak kumja 1994 dagi 2015 asi fawba lamdam asigi miyamna mayokna duna lakli Hariba lambi asida Kanglon kaina goods tax road tax vehicle tax ki chenpham hokiba chahi 2002 dagi ngasi fawbada chawrangna thada lupa karor 10 dagi 19 fawba khongatli haina panari makoina khongatliba taxing aduna makoigi pandam phangnaba budget oiri makoina matam khara United Committee Manipur UCM gi thogai puringai kumja 2002 gi September 13 matamdugi CM yauna all political party gi team amaga matamdugi India gi Deputy Prime Minister LK Advani amadi Nagaland gi Chief Minister SC Jamirga Delhi da unaduna Kanglon kaina tax loba Thingbinaba taksinki madudasu thingnaba thabak paikhatke haina thajaba piraki adubu ngasi phawba thingba ngamdana lakhi Kanglon kaina loriba tax asina law and order amadi Manipur territorial integrity da chauna chaitheng piri Jiribam dagi Khongsang tanna tamna train na chatpada pung ama rom changi Khongsang dagi Imphal phawba by road ta chatpadana pung ani makhai rom changi lambel asi hojik sijinaba yabagi thakta leire maramaduna pung kunmari chumna food security group full security
proof piduna passenger and goods service lehenbana center amadi state government na war fighting da thabak paikhatsi thabak asi paikhatpana chathok chasinggi matamdasu manglaroi chathok chasinggi senpham amadi potchaigi mamal control tawgani huran chinthi gi matangda kanglon kaina tax logba yauna thokliba kangluk ki irang loisinba ngamgani amadi sel thumgi phibamdasu phagatlanba ngamgani hairakli State asida athubada popular government ama semba haibasi BJP MLA singi amasung party gi apambani haina A Sardana fongdorakli Manipur gi miyamgi lengak ama semba haibasi BJP amasung miyamgi apambani masida MLA singna masa masa gi thogdang soidana logani haina BJP Manipur Pradesh ki President A Sardana Pongdokre wafam masi ngarang nitaipat chutekta leiba BJP gi thambal changlenda pangthokiba MLA singi mifam adugi tungda paumi singna hangba wahang amagi pakhum pireduna mahangna makhatana hai irang asina maram oirega Chief Minister resign tawkrabasu BJP gi MLA sing amata oina punsillaga leiri miyamna BJP gi MLA sing masoi tanaba wahang ama hanglakliba asi adugumba karisu leite athubada miyamgi lengak semnaba akanba mongda honari haibo wafam phongdoki mahangna phongdokibada Pangthokliba mifam asi BJP gi MLA sing amata oina punsinduna leiri haibadu utnaba pangthokpani athuba matamda popular government ama purakpa haiba asidi party su yamna hena pamduna leiba amadi MLA singnasu tokpham thokpa thodangni khanna apamba phongdoknabani maduna yariba makai athuba matamda popular government ama semba ngamnaba kanna honaduna leiri haina phongdokli sembasu sungsoi soidana semlagani hairakli Manipur mapangi oiba pau amada Pahalgam terror attack adu India gi thamoida attack tawbani aikoina chap chaba pakum pikre haina Narendra Modi na phongdokre Prime Minister Narendra Modi na ngarang mamang thada Pahalgam terror attack chatharakiba adu India gi apunbagi saktam amadi thamoida attack tawbani madugi pakum oina Operation Sindur adu chap chana terrorist singi mathakta action chathabani haina phongdokre PM na hai lebak asina amata oina terrorism gi mayokta lantheng chathaki India na matik chana pakum piduna Pakistan da leiba air base kaya amadi terrorist infrastructure sing thugai ki Pahalgam terror attack adu tasengna India da dharma gi paringda khaibung tahannaba chatharakibani haina Modi na phongdoki terror strike adu da India gi ise isan kharagi sindur mutkhrabasu India na terror strike ki mayokta chapchana lepli haibadu mayek sengna pikre Pahalgam da April 12 gi terror attack aduda ayambana tourist oiba mioi 16 siki terrorist singi mihat aduda lebak adugi mipum khudimakna nungaitaba phongdoki Gangtok ta pangthokiba Sikkim na statehood fangbagi yankhai rak surakpa thorom aduda Prime Minister na wafam asi phongdokhibane Koireng na luchingba UNLF ka karigumba hiram amatada mari leinade sengdorakli Social media da Manipur Police na post tawrakiba warol amada May 18 da Nambol Police ki manung chanba Nambol Thiam awang lekai dagi Manipur Police na fare hariba Seram Inauba Elias Khaba Elias Bagauba chahi 93 isok maning chingya dagi haujingna Bisnupur district ki Nambol Thiam awang lekai da leiriba mioi asi UNLF amadi masigi lanmi singlup MPA ga karigumba hiram amatada mari leinade UNLF ki mingda selthum khaibagi maralda fare hariba Seram Inauba Elias Bagauba UNLF ki mingchat thiannaba khonabani haina koirengna lusingba UNLF ki Secretary of Publicity M Chaghena thadorpa chirol amana hairakli chirol sina makata na hai mamangda lupki maikeidagi su miyamda khangan kiba leire haiduna UNLF na miyamdagi selthumga mari leinana mateng nirakpa matamda UNLF ki Secretary of Finance M Munanna Kuyek Iba Chirol Khaktamak Chanagani UNLF ki Secretary of Finance M Munanna Kuyek Piba Chirol Yaudana Lakpa Fonda amadi Chejet Machet amada iraga pirakpa khudingmak UNLF ka mari amada leinade asigumba masagi maranai sendanba amadi masagi khudongchaba kharagi damak party gi ming lana sijinaba singi dagi cheksinbiu hairakli Makha tarakpa aroiba pauda editorial kalamdagi machangoiba pau ama lakhachari nong churaktringaida yengchil hodabana ising ichaugi awaba mayoknare
ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯌꯧꯔꯛꯂꯕꯁꯨ ꯉꯁꯤ ꯉꯔꯥꯡ ꯂꯦꯞꯇꯅ ꯆꯨꯁꯤꯜꯂꯛꯄ ꯅꯣꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯣꯔꯣꯛ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯌꯨꯝ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯌꯨꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯇ ꯅꯠꯇꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ꯫ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕ ꯑꯁꯤꯅ ꯂꯦꯟꯁ꯭ꯂꯥꯏꯗ, ꯃꯥꯎꯠꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯄꯤꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯅꯣꯡ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯇꯥꯔꯕꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗꯕ ꯔꯣꯗ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯈꯤꯕ ꯏꯆꯥꯎ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯈꯨꯠꯇꯨꯝꯃꯨꯛ ꯆꯥꯎꯕ ꯂꯦꯟ ꯐꯥꯎꯕ ꯇꯥꯈꯤꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯖꯤꯡꯒꯅ ꯀꯨꯞꯄ ꯌꯨꯝꯀꯌꯥ ꯍꯣꯒꯥꯏꯈꯤꯕ ꯂꯣꯏꯅꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯦꯟ ꯇꯥꯈꯤꯕꯒꯤ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯌꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯒꯤ ꯑꯋꯥꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯕꯒꯤ ꯃꯔꯛꯇ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯄꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯏꯆꯥꯎ ꯑꯗꯨ ꯊꯣꯛꯆꯤꯜꯂꯦ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯣꯏꯔꯤꯕ ꯊꯪꯒꯥꯜ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯐꯤꯠ 3ꯗꯒꯤ 4ꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯊꯨꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯔꯛꯂꯒ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇꯕ, ꯇꯨꯔꯦꯜ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ꯫